ngasi phongkiba tongan manipuri sifung singdagi amasung thokiba thawdo wathok singdagi maruoibi ipaw sing myamna thamjagi anbada ngasi phongkiba naharolgi thawdang pauksi digi lokasaraga manipur thugoina bo hotnariba minister Nemcha kipgen ga lengak sdu yawriba minister amaga Naronda Unaduna Wari Kari Karamba Wari sanakhragabe Salibasa yesigi me ahum digi hona kuki narco terrorist na mitay singi mathakta satharakliba apongba lana sida lenga sida yawriba minister singi manungda ama oiriba kuki singi MLA Nemcha kipgen amadi maka loinaba MLA tarana kuki lalawi singa manaraga manipurgi kuki singi weba separate administration ama talakpada state sigi lairiba mitay MLA nipugi marakta minister oiriba miyoi amana kuki MLA singa lautunaraga manipur thugaina ba hotnaraglabra haina state sida lairiba tongwan ba furup kyagi makedigi wohang ama hangwa oirakle wafam asiga mari lainana yamna thajaba yaba mafamdagi phangba paw amana haidibadi ngasi nungthil pung amaga minute yankairom taba matamda lenga asida yawriba yamna maru oiba minister amaga manipur thugaina ba hotnabaga loinana kuki singi oiba separate administration ama taliba minister Nemcha kipgen ga Guwahati airport ki launch hamada yamna sikthana wari sanakhre haibisini Minister Nemcha kipgen amadi lengak sida yawriba yamna maru oiba minister amaga loinana wari sanaba duda atopa masak maming takhokpa yadraba miyoi amasu saruk yakhi hadi koki militant sing amadi koki MLA minister sing yauna manipur thugaina akan malalong ama satharingai se asida state asida lengak paibdi yawriba minister MLA kharana angamba thakta sel amadi shakti punamak sijinaraga tuan ba anoba lup kaya ama semjinduna state sida president rule laknaba madi Haujik lady minister and Berian Bush Hindulaga, Anoba Mu Amabus minister Ohenanaba, Lalong Yat Pada Yauba, Minister Amana, Minister Nemcha kipgenbu Akanana, Naronda Una Kiben Hadi. Minister Nemcha kipgen amadi, like Lengax Yauriba Masak Maming Tatuk Dava, Minister Aduga, Pung Amarum Sukna Unaduna, Guwahati airport Wari Sanakhibaduda, Kari Karamba Wari Sanakibagi Habadu, Kangmangam Dragasu, Housing Manipurgi Minister Wadibe and Berenasi, Sindonaba Anabu Lalongama, Kuki MLA Tarana Mangzil Taraga, Sangshila O, Aquipuna Magna, Mating Pange have a wapum Masimati, Yamna Nakaisena, Putok to Wari Sanakreba, Wapum Owamutaki source Stapali. Source asina makata na palibadi hauji Manipur ladiba apunba Manipurgi saruk singa sidagi saruk sa magi manungda humdra poppy plantation tawriba sida ngasi minister Nemcha kipgen ga unakiba miyoi aduna poppy plantation tawnana bagi damakta lupa crore sangwagi matakta invest tawi hedi Magna Tadakiba Lupa Crore Sawa Henva Senpam Singadu collection Tona Bohonabada Hausuk Ladiba CM Birin Tangai Padana Sindok Yadabadagi Yadabagi Tanka Amalak Paduna Maram Oraga Center the Lady Patuan ministerial Timda was at one Tobaga Luinana Baratia Zanata Party losing the Singus and Birenbu Manipurgis Minister Gipamdagi Sindoknaba Tongana Wanum Naga Laki when Hedi Handak me ahumdagi tholakhiba thawdo osida mitay amadi kuki singi marakta tholakliba wathok singa si sangtainaba lengak paibadi yawriba minister MLA singna lusingba ama oibigi matawdu uthoklaga santi purakna bahonaba kanamatana tawbi yawdre state sida santi purakna bahona bigi mahutta hena irang sakthokhananaba honabadana haujik laidiba manipurgi minister and berenbu sindoknaba akan balalonglomda mai onsilaga thapak tawre Masigi saruk ama oina handak pangthokiba Lok Sabhagi ningtham mifam mangoinana state sida kuki nupi ani fi thongdana miyamgi mop marakta puduna viral satlankibaduda kanagumba masak naiba sakti leiba miyoi khargi khut yawre viral satlankibaduda sienaba miyoi sing CBI na pharaga wuhang pong satharakpa matamda makhoida instigate tawrakliba masak naiba miyoi singi maming phongdorakpa matamda hairiba miyoi sing adu ngasidi Manipur tholakpa ngamdaduna Delhi da saidanglaga leidi habigi waphamsu source asina phongdorakli Hauzu Manipur thokliu kuki amadi mitei anigi akanba lanpham asida sin kuki narco terrorist singbu maruf phongna muthatna bahonabada thawna paraba mitei naharul mayamna lawriba thawdang sing adu sakti paibada yawriba MLA minister singna makhoigi manakta sangsilaga nakhoigi kari wali Kari mating pangugi haibigi mahutta anawulup mayamama semjilaga state sida sarangna bathuuna na bahona badanatana minister and Berian bu sindok padanatana president rule lakana na bathausa sile haibisi ngasigi Manipur laidiba state sigi rajniti gi pukli pairiba political analyst kyana phungdok narakli hanisu pausida makata na palakli
Maka satarak po na to papawam na kokomi amadi amuko na Manipura President rule lakta na ba hot na ragasu kang mukra na PR lak na ba hot na ribisi kari interest no susindro May ahum dagi Manipura tholak liba mitay amadi kokiani ki lana sid state sida laidiba civil society singi marakta ama oiriba kokomi amadi amuko na President rule lakta na ba kana hot na ragasu kanaguma kang mukra na state sida President rule lak na ba amadi Chief Minister and Beren sinduk na ba aron balalong ama sa tarak libisi kari interest no haina lengak sida minister ama oina laidiba el susindro nga si paumi singi mamang na phongdokre paumi singa unaba akana ba thawram ama da mak na hai Handak Youth of Manipur na thangjilag liba khongthang asida maring marang ba khara thulakpai ure punamak siki mathakta ima iben amadi civil society organization kharana Chief Minister and Beren resign tabusu yaroi President rule lakan basu yaroi habigi akan bi ho ama mamang na sangsinkre Chief Minister and Beren masamang na Chief Minister gi phamdagi resign tawrage haiduna Manipur gi governor da pisingada ba resignation tender gi letter adumak ima iben amadi miyamna mullaga segai khibas leire aduba Youth of Manipur gi miyoi khra Delhi da lalaga en Biren gi muhta kanaguma miyoi amabu Chief Minister ohena na bu wafam phungdok lambadu angkoi madugi marumda kana leiribe gi haibesi wahang oina hanglak ta yeraktre haina makna phungdoki maraksida haujik leiribe Manipur gi satra na harol singa si state sigi youth ama natrabra habigi wahang amasu Minister Sushindro na hangki Haujik Youth of Manipur na taliba dabi isi Manipur thugwai na bahona riba kangbu singna talakpa dabi duga manaba hidden agenda ama leiba mali maram na Youth of Manipur na taliba dabi singa sida President rule lakna na bagi platform ama leiba mali madugi matang da phajana suhaire adu oiba taragari Youth of Manipur da support toriba kangbu singa si kana no Manipur da leiba youth singa si makoina responsibility oina lawba ngamlabra aduga Manipur da leiba satra singa si Youth of Manipur da loina yaukhrapa sala Imphal gi Valley da leiba youth singa si Youth of Manipur na hairapu wafam singa duna final oide haina lawba yarabra Youth of Manipur na phongdok libu wafam singa si kari no haibadu yamna clear oiba pame Youth of Manipur amadi state sida leiba frontier organization singa si ga mari leinabra natragana mari leinadabra haibadu masu khangba pame Haujik leiba phibam sida tongan mayon amada sanana bohona bahai bislep thibne Haujik satliba mayon sida sathiba taragadi punamakki leibak thibu oigen haina sumangna phongdokhede Makha satarak poina topa pawmana Mahiroi aniga asi waksang imung manungda khusinadri pa fawbanga sidagi sarai hen bahuragani JC Hawkiba July 6 mangkhibadagi thinariba Impal West District ki Sagolban Tera Tongbrum Laikai Mahiroi Hizam Linthoingam Bemadi Tagel Kolom Laikai digi Mahiroi Fizum Hamzil ani bumia thina hatopal senabani haiba Kokil Lalawu Singi imung manungi miyoi khra CBI gi special team na fagacharabasu laikhidraba Mahiroi aniga asibaksang imung manungda sinadri pa fawba hayang October 3 dagi khuthang sara henbagi khongjang sangsilagani haina ngasi Manipur Press Cup ta pangthukiba pawgi mifam amada JSC ki convener Lai Khuram Kanta mitay na phong lakthokre JSC against the brutal killing of two students Pizam Hamzit and Hizam Ninthoingambi by Kuki militant sinduna pangthukiba pawgi mifam aduda convener na makhatana hai Kuki militant singna yamna tamthina minung silaitana hatupikraba Mahiroi anigi asum royal miyam na khangalu haina JSC na mamang thagi September 13 ta Chief Minister da memorandum pisinkiba dugi matungda mahaki oiba angamba thakta honaduna langla langjin kharamakhay CBI gi special team na ngarang mihat adu siena bani haiba mi taru phaki badu pikliba anga ani yauna phaki badu JSC gi mekedigi barat amadi state ki lengak pu thagat pagaloidana ikai kumnu boli aduma pu JSC gi mekedigi lengak thamki bu warep singa dunga si phawba handok palai maramdi laikhidraba Mahiroi ani gi imung manung amadi mama mapa oibisingna masa kaina bigi wana khangliba adu Manipur gi governor masa mangna hakthengna imung manung gi awaba da suryaki adubo satnabi ngak tu ngasi faw imung manunggi miyoi singna makhoi gi aroiba mathomangam pangthoktan leidiba maramna sakhen ngahen ba ama leidiba oiribanina barat amadi Manipur lengana aset phirep lawbi daga Mahiroi ani gi asiba sangbu imung manungda khusinadriba fawba JSC na hanma leitana hayeng digi horaga khuthang sara hen gi khongjang asi jangsinana ba phirep lawrakpani haina phongdoki pawgi mifam adu JSC gi co-convener ngasepam bimola na phongdokibada Barat amadi Manipur lengana laikhidraba Mahiroi aniga asiba haksangbu imung manungda khusinarabadi JSC na sangshiliba khongthang asi handokani haibagi tanja adu lakhani haujimaki oinadi JSC na lengakta lepkhiba tongan ba khongjang kya sangsinkhigani hairiba khongjang sing adu hanba leitana sangsinkhigani
ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯤꯑꯦꯁꯤꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯈꯣꯡꯊꯥꯡꯁꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯣꯏꯅꯅ ꯍꯌꯦꯡꯗꯒꯤ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯕ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯖꯤꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ MLA 10 ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯕ ꯈꯟꯅꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ NSA ꯄꯥꯜꯂꯒ ꯐꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ JDUꯅ ꯍꯪꯂꯤ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ MLA 10 ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯕ ꯈꯟꯅꯔꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯊꯥꯛꯇ ꯈꯟꯅꯔꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ MLAꯁꯤꯡ NSA ꯄꯥꯜꯂꯒ ꯐꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯗꯣꯛꯇꯔ ꯅꯤꯃꯥꯏꯆꯥ ꯂꯨꯋꯥꯡꯅ ꯍꯪꯈ꯭ꯔꯦ ngasi Imphal ki Gandhi Memorial School pangthokhiba Mahatma Gandhi gi mapok kumonda saruk yakhiba Chief Minister N Biren Paumi singda separate administration taliba MLA 10 si disqualify tawnaba political gi thakta khanari Manipur si tuan furup kuntra ga mangana nungsi chanan laminarakibane furup sing asi nungsi chanan laminarakhi habigi khudam tuan furup singi yum moirang khunau ethnic park BJP lenga asina saraga thamni hairi अमरमदा हौकिबा मे अहुमदगी थोकिबि इरांग असिना मरम ओइदुना ट्रांसपोर्ट सर्विस तौरिबा ड्राइवर कया थबक लेपतुना अवाबा मयुकनरिबा सिको ओननाबा JDU मणिपुरगी प्रेसिडेंट लुसिंगबा मिट कांगबु अमना ngasi इम्फालगी राजभवन सतुना मणिपुरगी गवर्नर अनिसिया उइकेदा मेमोरेंडम पिसिनख्रे गवर्नर उनरुरबा मतुंगना ngasi नुंगतिल JDU मणिपुरगी प्रेसिडेंट केएस हाइस बिरेन की युमदा पौमिसिंग उनबदा निमाइसा लोवांग हाइबदा मणिपुर थोकलिबि इरांग असि था मंगा फरकलब फावबदा लेंगा असिना ngahak ki oiba wafam kya phongdoktuna leibana miyamda samamnaba kya pokhale irang asida external aggression yawi hairebanina manipur dagi tongwanba administration talibi MLA sing NSA panduna fadriba karigino handak Delhi da wari sanaba sakhiba youth of Manipur gi mihut singadu political gi khut yawi habisi angak phawi masida JDU ga mari lenade Manipur gi oidiba phiba masida political gi wafam puslakpa si asengba politician ama oibnati Mairu ani fakraba matungno hatkhiba sigi matanda lenga sigi mathakta akampet yauna chai thangna busu taba ngamlibra mihar asida sena basing akba sarak pigidabna haiki paumi singa unabadu da ki aisais beren haikibida me ahumdagi thokibi irang asida Imphaldagi Chuchampur More Kangpokpi JD amadi Manipurgi mapan passenger service tawriba tuan gari singi driver sing thabak lepkhibana imung manung puna bahonabada awaba kya mayungnare masida governor na miyeng sangbi duna Package PBU haina memorandum pisinki governor gi makedigi su driver singna mayuknari ba awaba singa siko honana ba pekat pya ba thabak sing pekat na ba honagani habigi thajaba pirakhi haidi Manipur Citizens Forum gi A Brijakumar Sharma Case Rajen T Dara amasum Babita Devi na ngasi Imphal gi Rajbhavan satuna Manipur gi governor ga unaduna hauzik Manipur thoklibi irang asita governor na khudakta miyeng sangbinaba memorandum pisinkhre relief camp singda mateng pangbina ba wafam se phongdokhi Governor की माइकेदी स्टेट से इंगता पुरक्ना नबा थबक लाइंगना पैखली सेंटर अमसुम स्टेट की लाइंगना थोकलिब इरांग असि लोइसिननबा अंगम थक्ता होनरी हाइबि थाजबा पिखि CRPF नॉर्थ जोन की IG na lusung numit kang buaman sunga si Imphal ki Rajbhavan da Manipur ki governor ko unaduna Manipur ki house oiriba law and order ki matangda kupna wari sanaki haukiba me ahum dagi tholakiba irang asida Manipur ki law and order ngaktuna ingtappa hanjin hananaba CRPF ki maike dagi security ki thapak lakonaba governor na khangan kenesu paus ta makhatana phongdorakli atopa paw mana covid ki thijin khiba singda Nobel medicine piragani RNA messenger की लम्बे थीजन हुमजिन बसाता दुना COVID-19 की वैक्सीन पुथुकना लम्बी याद की बगिदमा हंगेरी की कताइन कारिको अमदे यूनाइटेड स्टेट की ब्रियू वेस्टमैन अनी बुनिंग थोकाब नुमित नोबेल्स मेडिसिन प्राइज पीना बलकथोखरे थीजन हुमजिन ब रिसर्चर अनियासिना पुंदुना न्यूक्रोसाइड बेस मॉडिफिकेशन पुथोक ngam COVID-19 लायेंगनबा RNA वैक्सीन माइपाना पुथोक ngam रिसर्चर अनियासिना थीजन दुना फंकिबा Lauksing asina miyoiba kunai da khwaidagi sauna singna kiba COVID-19 ngakthokkiba vaccine khwaidagi khongjel yangna puthokpada asabu mating pangkhi scientist ani asina sayi sigi December 10 da pangthokpa Nobel Prize yenthokpagi thoramda Sweden gi ningthau Kim Carl 16 dagi medicine gi Nobel Prize ka mari leinana gold medal amadi dollar million amadi sek mana oina fangani hanisu paus na makhatana pali ningsing bayabadi mamang sayi gi Nobel Prize medicine asi Swedish scientist 70 Pabona human evolution की अरोन बोइना लाइरंबा
Neanderthal DNA puthoktuna aikoigi haksang da yawriba immune system gi akupadu khangma ngamhanbagi dama mana asi phangkibane lakliba laba po numita Nobel Physics amadi yumjakasu numita chemistry gi prize phanggadaba singi ming mathang laktholagane hairi loisilak poina topa pawna pung nifuga nipan gi manungna kotu gi demand sing thabak to onthoktrabadi Kangpokpi district ta matam kaktaba shutdown satharagane kotu mamang tagi kuntra amasung ngarang National Investigation Agency NIA amasung Central Bureau of Investigation CBI na lokot patungan ba case ng mari lainana kokilahulup amagi miyoy ama yaw na hatokpikraba angang anigi thawtog sina bani haiba miyoy taruk punat koki furup na konsin ba apik pa kanglup singi miyoy taret fazin gibigi mayokta Committee on Tribal Unity kotugi media seal tuan demand taruk taladuna karigama makoi demand sing asida Union Home Ministry gi maikai digi lokhat pham tok thabak sing pung nifuga nipan gi manungda lokhalaktrabdi kotu na Kangpokpi district pung mun matam kaktaba shutdown gi khongjang sangsilagani hari kotu gi sirol asida Manipur laingak tagi nongmai lising taruk amasum maru lak taruk hena laukiba thagdok sing da sena bo officer amasum miyoi sing kutuk fagadabani haiba yawna tuan ba demand taruk phongdurakli loinana mamang thagi kuntra da saimilun gangte phakiba tumak misang mikhai naiba thong hari amaramdana Susampurdagi kuki masani Mizoram the heroin kilogram 1.22 ka kona na fare Mizoram's excise amas narcotics department gi officials in state adu gi capital town Aizawl gi 0 point leiba mafam amadi Susampurdagi miyani heroin kilogram 1.22 ka kona na fare hari agency ki pauna haibadi yamlab illegal drugs sing adu sapon cap samgani da hablaga purakibane aduga drugs sing asiga kona na far Susampurgi kuki ani dugi mamingna khamkhulun amasum neminline kawi hari Aizawl police ki narcotic team aman illegal drugs ngasi Aizawl gi selling 0 point gi area da car amada haptuna pushilakpadi gi akhana pa pawmaga amadi hakthing na for kibane koki eni asin yamlaba heroin singasi khaktana tana ganja kilogram 1.74 su purakpadi gi fagat ki hari loinana illegal drugs ngasi Myanmar gi purakpani haibasu khangma ngamkhibaga loinana makhoi ani gi mathakta narcotics drug and psychotropic substances NDPS Act 1985 ki makhar case ama local iswadi pausna makhatana haibada saliba sayesi gi January dagina mamang tha September fawbad Mizoram gi excise ama narcotics department na puna fa ki be heroin kilogram 71.495 sure phara drugs ngasi ayambana Myanmar gi puslakpani haidi Hausi ko ina di miyang pauk sa matang sa lusin jaragay mas miyang po na update ngamin na si